Mayambu makal matheni losingni channel asina taramno chiri. Tongan ba Facebook page singdagi lauthokchaba i-pausing mayamnu khudol tamjari. Ahanba oina paudam paujul na thagatpirakba post amada Oja TH Ibomcha Khangabo Higher Secondary School gi founder oiribabugi mihat kamari lenena Thobal District ki mafam kudingda ngasi ayuktagi pung 9 gi ban kaukre. Masiga mari lenana UNLF United National Liberation Front na thadokpirakba cherol amada hawkiba June gi 9 2024 da thokiba laibak chiba nuaitaba thodok amada leikidraba khangabok awang lekai da leiba thokchom ibomsa masagi chahi 35 hana Manipur government gi Central Med Department da ASNSO oina thabak toramba miyoi ama leikidaba misi adugi matangda khangabok maikai gi miyamna UNLF Chennai haibagi asauba amasung pendebagi wafum kaya phongdok pirakba asigi matangda UNLF Central Committee gi maikai dagi misi asi karamna thokhibano amadi UNLF ki nakaldagi asoiba kari leiki haibadu Manipur gi miyamda thoidokna khangabok maikai gi miyamda thamoi sengna thamjari TH Ibomcha leikidabagi thodok asida UNLF ki tampaklamda akhanaba thodong lawduna leiba Kedri ama January haibasi numit asida Kedar asina pau pirakpadagi UNLF Standing Committee na khangbangamki mahaki reporter leikidraba thoksom Ibomsa asi nupi loli mahaki nupi ahangi macha nupa na tharakpa aiba waka charol amada uniform oiraga Kedar asigi volunteer kharaga pullaga thabak asi tawsilambadagi leibak chiba thodok asi thokibani haibasu khangbangamki Leikidraba TH Ibomchagi machanupagi wakacharolda palakpada TH Ibomchana Kuki nupi ama mahaki nupi atombi oina lauduna sangnaba chahi kaya nupi ahanna popa machanupa ahanasi hanna yengbidana lakraba matungda kaina thangda mahaki mapa Ibomchana punna leirasi laklo haina kausinbadagi mapana piba yumfamda yumsaba samjinba tawbada mahaki machanupi Layengnaba Bangalore Lauraga Fangjaba Selfam Sing Loisinkhre adugi matungda hojikna yum adugidagi amuk tanthokpirakle hojik mahaki machanupi pokpadagi sagonaraklaba anaba amagi layengnaba senfam su leitre mayum hingkol su leitre aduna party na achumba wayal tawbiu haiba asini aduga TH Ibomcha asi mahakna ASNSO oiringaida moregi pak chauraba lam ama AR da yonthokhlambadagi suspend chutkiba wafam asi aikhogi party cadre asina moregi thodang puringaida thengnakiba khangnakiba misak oiba aduga machanupa asigi work cherol adu fanglaba matungda miyoibagi minungsigi midengdegi mapa machagi marakta leinariba mari adugi asengba adu khangdok Pagaloinana maram chaba waroisin ama puraknabagi pandamda Ibomchabu Sechat 17 June 2024 da kokhatuna custody da thamlakhi TH Ibomcha amasung wakalakliba machanupaga punna wari sanaraba matungda Ibomchana mahaki masunupi layengba amadi makhoigi laifamna chingbada sem chabagi selfam machanupa asida mateng piba haina yanaki Sanfam Sing asi pidriba fauba mapabu custody-da lehanbiyu haiba machanupagi wafam aduda Ibomcha musasu yaduna chachat 19 June 2024 fauba imung manunggumna punna leminarakhi mahapu free oina jatok chasinna chingbada athingba pibutaba natana masagi mobile handset su sizinahanduna adum pahanki adubu marak asida Ibomchana mahaka khangnaba nupi amada lona phone tawduna mahapu thamliba mafam haidugi haibagi wahauda mahapu ngak seliba singna makhong mokhuta chaina khara phukibadagi thodok ama leikiba natana Ibomchada ka hena fuwa jaiba otnaiba leikide adubu adugumba film aduno oithokhanba yaba tension sing adudagini haina chingnaba mawongda ikhangkhangawdana June 19 gi numidangda Ibomcha BP stroke tawduna leikanaba ngamdana leikidabani asumna custody da thamlingaida chahigi fivam yengduna mahaki half ki fivam yengsilhaudaba amadi Jackson Thaurang paikhathaudaba asi yamna chawba asoiba amani thodog asi party na akhanaba thodang sinaduna leiriba cadre amana mangonda sinariba thodang adudagi faidoktuna jangsilaga asigi damakta mahakna soikre lankre haibasi masana yajare adum oiduna su party cadre amadi lanmi amana tawba aranba asoiba khudingmak party gi central committee na
aran asoising adugi responsibility khudingmak lofam thoi amasung thamoi sengna UNLF ki nakaldagi achauba asoiba ama leikre haiba asi thamoi sengna yazari asumna UNLF ki nakaldagi misi asigi matangda sengdok warol ama miyamda khudakta khanganaba honnaringai manungda misi asigi matangda electronic media amada miyoi asi nomaina kaptuna thalambani haina report tawrakpadagi fangliba report sing asigi achum chumda amu sek tawnaringai da sengdok warol asi nongmani ni tinthakhiba asigi hena nungaitaba fongdokchari miyoi asi hatpa nate nongmaina kapasu nate nongmai panfam leite haibasi yengbada adum khangba ngamgani nungaitaba mawongda BP stroke tawduna leikhidabani UNLF ki nakalagi central committee na responsibility lawduna thawdokasi ma khaktana khara henna kumna thizinduna mara leibasing matungda amuk henna tawdana bacharak pibagi thabak paikhat khigani haibasi iraicha singda thoidokna khangabogi khosaunariba amadi pendri bereisa singda thamoi sengna thamjuri loinana asoiba sina tholakiba hanjinba ngamlaroidaba amangba sigi damakta iraicha singda ngakpina ba haijari aroibada laibak thiba thodok asida leikidraba thokjom Ibomchagi imung manung amadi nanghoriba awabadasu UNLF Central Committee na thamoi sengna awaba saruk yazari Central Committee United National Liberation Front Manipur Makhatana James Sanauzamna thadorakpa post amada ngarang FCI godown sangai puroda nupi amada namja namthekke tawrambasing nasana khangna ATU da jangjarau thuna noi kai dagino kai dagino ekhoi loi khangle ekhoina lagadi noi na tai chararoi atopa amadana korongam bakhumangi Facebook page ta sumna thagalakli mafam ayambada ising kaidana ba AT chilaw singkan na honari iraibag ifurop ki damak laning thawi puthau pakhang ba panduna wasak parai chankrabanina AT chilnaw amata miyam naw waraba matamda tumina leiba ngamjade lan oisanu ising ichaw oisanu maihau langpak oisanu nonglai nungsit oisanu oiningba oisanu aikhoi ngamnaba thengnagani Atopa post amadana Christopher hizamna thagalakpada UNC amasung kokomina punduna NRC chana halo haiduna governor gi kuthangda Prime Minister Narendra Modi da memorandum prising kre hairi Makhatana pau Manipur update na pibirakpada khangabok fauba wangbal canal da mi amagi asib hakjang ama leiramle mayam butaram no chari mayamna channel sibu nungsibuduna subscribe tawbiramu amadi anobo video singidamaktasu subscribe tawsinbiramu loinana like comment amadi share tawbiramnabasu nolonmading singjari thagatchari